Laumi miyamna Yuria fangloi haibagi mi paiba leibigano. Yuria bek lak ama hojik su lengdana leire. Mathang loroke metric ton lising kunsu center gi maiki digi ayaba pirakle. Lamdam sigi laumi sing na har fangloi haibagi mi paiba leibigano. Hojik Yuria bek lak ama rom lengdana leire. Laumi sing na mathau tarakba matamda har pi na basu thaurang paikhatle haina. Agriculture Minister Thongam Bisojit na haikre. Ngasi Manipur Bidhan Sabha gi wahang paukhum gi matamda MLA K Ranjit na hanglakhiba wahang gi paukhum piraduna Minister Bisojit na haikhe mamang sahida Imphal Jiri lambida irang thong yakhidaba made lambi thong sathok chasin khudong sataba khara mayok nakhibana har matam chana phangdabagi awaba mayok nakhibane haujik laingang na laumi singda matau karamna har sing phangangadagi haibagi matangdasu mari leinaba singa watana ba loide thabak to onthok ne Mathang lawroki damak mathau taba har sing pinaba center ge mari leinaba ministry sing da haijakre state ki maiki dagi urea metric ton lising kuntra pinaba haijaba matamda metric ton lising kun pinaba gi ayaba pirakle awat pa sing adu NEDO dagi lawnaba su khangan thre haina house ta thamke minister na makhata na house ta thamki bade niyam kaina lamdam masida har pusilak badage police na fabagi thawong sing lei madu matung da thoktana basu thaurang lokhat lei Laumi sing nasu mathau taba har sing adu khaktamak lawbagi mahutta henjin na lauksin bagi haina bisu leitaba natte aduga har yoliba sing nasu makhoi gi pot loikhraga loiri haibagi matagum hektamak yonabagi thawong si satharamba thengnare pumna maksi thoktana ba lainga ki maiki dagi thawrang su lokhatle haike education director na maye kuntareta hongdok hongjin gi wafam leiroi haina phongdorokle Milal Wama ngaha nungthil pungani ga minute kunthra tarakbada mitai irol iyek loina silon apun balub Milal kang leipak amadi wakalon manaba apunba wama kang leipaki thopu basingna punna language planning and implementation department ki director Laisram Nandakumar gi bapupurada leiba mahaki office ta phamina khre haina Milal gi secretary publicity ki serola man phongdorokle KYKL gi athing bakan silagle khongjom da leiba Slopeland public school na pifam thokpa selka tax pi da baga mari leinana mamang sahi gi September 13 da thamkhiba athing badu kom thokpa leite Hena kansilagani haina KYKL na thadorok pa cherola man haire lo na yade haina lauthokraba lup asigi cherola sin hai school asi lakleba academic session haibade haujik tagi horaga lupu amade yawol iho asibu singna bage maral gi damak matam chupagi oina thingjelle school thingba si thabak to onthok na bagi damak mari leina ba amade hiram khuding makta chana ba mong da khud thaba horaga nei haujik haujik chathariba changyeng exam asi di hauki ba chahi gi oibanina akai ba leiroi Waza amadi school gi thongmi sing nasu makhata na thabak tawba yaroi school asi yon thokle natraga bandop thamle haibana chingba langlo amata tawbasu yaroi yolabade nakal animak chairak phangani haire class 12 amadi 10 gi exam loidriba phauba ka hena mic amadi speaker sing sizinaduna thabak thauram sing tawba yaroi MSDO haujik pangthokliba council na loba class 12 exam amade March 13 tagi haugadoriba board na loba class 10 gi exam asigi yanglaga Sangai yumpham gi mafam singda ka hena loudspeaker mic amadi speaker sing sizinaduna thabak thauram kaya tawriba se angang sing gi study tawbada akaibo oibana maram oiraga class 12 amadi 10 gi exam ase loidriba phauba loudspeaker sing sizinadana ba haiduna mari lenaba club organization CSO amade sangai yumpham gi praja miyamda the Muslim Student Development Organization MSDO sangai yumpham gi maikei dagi phongdorokle Miyoi tara sibada license nongmai senaram le license pibada am eki makhada piraga nei renew tauba March 10 manga fauba sangdok le chief minister ngarang sathakiba Manipur Bidhan Sabha mifam gi calling attention motion amagi paukhumda home gi thausu puriba chief minister nongthongbam Biren haikre police ki report matungina handak marak masak khangdaba miyoi kharana nongmaina kaptu na hatkre haiba pawu kaya takhe Mihat pa singi khonggul liba matamda mihat pa da sizinakhiba nongmai sing license nongmai tara chenaba police na khangbang amkhe laingak na Manipur gi district khuding makta license ki nongmai sing mari lenaba district magistrate sing na order thoktu na manak nakpa police station sing da pisin na bahai khibadu district khuding mak na chana re logi matungina nongmai sing police station sing da verification tawnaba gi matamase chahi asigi March 10 ga manga phawba sangdok le maram charabade am ek guide ki makha da piga nei RIMS ki OPD da waina honglaga nei RIMS ki waina COVID-19 vaccination ki mafam ase District Arle Intervention Center dagi General OPD block ta laiba injection room number 9 da honglaga nei loina na March ki ani suba chayol dagi hauna OPD award da irai numit khuding ki working hour da vaccination ki thabaga si sathaga nei
Hairiba khongthang asi COVID-19 vaccination da beneficiary gi masing asi yamna laktaba amasung vaccine wastage leitanabagidamaktani haina RIMS ki medical superintendent na thadorokpa cherol amana haire. Korkom gi convener hapkhre. Korkom gi convener oibiramba RPF ki president Irengpam Chawren na manung matam chadana laikhidabana maram oiduna Korkom gi mifam ama phamduna convener ama khandriba phauba RPF ki acting president MM Ngaubana kumjali singani kulhumdoi gi March amadagi Korkom gi convener in charge ki thodang lauragani hai. Mirabai Chanuna Sports Star of the Year award fangle. Aroibada tabiriba pumnamakpu thagatjare.